Hello ma'am, ngasi Friday oibagi live thajarakle nahangai pung amada adumai thang ngasi sum pung ama fau tadre ngasi tadi tagadore mamangi Tuesday da akoi kudong chadaba khara leibadagi matam nangnadabadagi live thahaude aduduna ngasidi nganna oina tharabane ma'am ga sumaina khara ngana wari watai tawrasena ma'am adum changbiro aduga comment adum tawbiro ma'am ga ngahak wari watai tawrase kaimi akoi anova episode ama hojik senjari handak yengi badu sudum nungairam gadaba male makang mayung faro hello ngasi diam ngana changbire e chak sabirabra Avinash Sharma takel changwam hi chena thambire e hello Avinash PS Riyakat hi hello makang mayung faro kai mathel charage Boris nang mai them taram nokchari khoi hojik se makha taba kaimi gi episode se kana semi hayeng di dum TV da uba phangbiragani aduga ISTV da hayeng se live pharagadi YouTube ta sudum uba yai aduga adumani YouTube ta yengba phangba sai natragana TV da dum yengagani ba hayeng mathangdi soidana YouTube ta upload tawrakani Chewari macha macha story guma thagat piro maisam hoi bini thagat charake khoi dum macha dum short khara dum semba khotpa de tawre du sum thagalake duga yam nungai ba mana mi khara dum changai ko Ratan Islam hi na thambire hello Sunil Kuman hello William Lashram hello Yam thoicha maitai kai mathel oina sar sairage mathel do saugri thongba chare nungairaba sister hoi nungairiye kaimi hinglaroidra kari nimita makha haptuino herojit khwairakpam ai haidok chararege kaimi hingadra hingaroidra haibadumadi myamna yengaga khangbiro do losalaga thamjarage aduga thagatpase hayengdi TV da hana TV da yengba phangbiragani ISTV channel number 113 madi 128 da yengba phangagani aduga YouTube ki oinadi hayeng se hoi thagalakpa yai du maybe ni natragana hayeng mathangdi dum yengba phangagani Amarjit Maitai ai saugri thongba chare Faris Khan hello Taram Nokchariye Chom Kisan hello Vijayan Widrom thank you hi sister hello chak sara bro hoi ai chare thank you Laisalembi aduga hojik sam nungai ba ma khoi gi maribak ningba Hera Chandra gi wari se adum khangdi khangba yauramgani aduga hana khangdaba yauraga su mamutana khangdaba khangdi khangaga su ko adugumba leiraga su khoi hojik same surgery maribak ningba Hera Chandra se पाइबा हौरे एनिमेशन ममांग कोई टीजर दी दुमाइन थाग्रबने टीजर जे लान मनुंग दा नेट थिंगिंगाय मनुंग ओगिबनिना मयामना पाक्ति खंगबिगिद्रे अदुबु मयामना पामगी मतुंगिना खंबा खमनु सुदुम हापचरकनी हजि हजि काइमी मखा चथरी अदुबु अमरक थना हेरा चंद्र की वारी से हापके सिदा मयामगी कमेंट मोड कमाइने लई हापकपसे पामरा नत्रगना कमाइन तोबनो हाइबदो कमेंट दम थंबिरो कुइरे पाउ इता दबा न थमे राजेंद्र क्रम अकोई आई लाइव से दुम ट्यूसडे गा फ्राइडे गा से हेगा दुमाइन थाबनी होय ममांगी हंदक लाखिबा ट्यूसडे ददी कोई थाउड्रे तुम चादा बखरा लेबदगे दुबु ngasi amuk thare sumaina mayam ga wari watai ngahak tawrase anganna thajarabani ngasidi Sapana nang changapase yam nungai taram nokchari na live thada ba male adugi live to kamdo se ba makamoyung faro hoy adugi live to koi
खरा चिन्ग्रे वीडियो हापमदाय खलमदाय अदुमाय ओइबगी अदुमा साव याद्रे म्यामना अदुनानि ngasi एकता खरा ngana थाराइसे खम्बगी एपिसोड मखा थागलक खिरोइद्रो ना हंगे को बोरोना खम्ब थोइबिसु अदुम हापकनी कनो तौबने मरु ओइना अखोइना हौजिक हापिबा कैमी सीजन से सिजिमा लोइशल्लकांदा ओइना कै खम्ब खम्मुसे मखा चथरकेना अदुमाइना खनबनेबा अदुबु अदुम हापकनी मरक सिदा आइना हौजिकता सुहाइगिबा मराइबाक निंबा हेरा चंद्रगी वारीसे सिसिमसु अदुम अखोइ हापचरके सिसि म्यामना पामब्रा पामदब्रा अदु कमेंट थंबिरो याई चे हापिरो ना थंबिरे लेसिलेंबिना होय हापचरके को दुदे बिजेन हुइड्रोम हेरा चंद्र पामेना थंबिरे याम नुंगाइजरे हम फजे चे सपना थैंक यू सिस कैमीगी नेक्स्ट एपिसोड ngaibada ware hoi कैमीगी नेक्स्ट एपिसोड से हौजिक याम कान से मी याम सु फजरबा तांकक ओइरे हयेंगदी आईएसटीबी ददी दुम उबा फंगनी हयेंग से ट्यूसडे लाइव थादबदो नुंगाइते चिचे ngaijरमबने आई सपना hoi akoi saurno mathangi ट्यूसडे am ngaibiro hoi ngasi amung thengnare ko smai mama numito थागेनदी प्लान तौवे अदुबु नंगद्रे वीडियो नुदो हापा खोटपा अदुमाइना खरा लेबदगी थागिद्रे सिस्टर खंजल दो याम फजाइए सब्सक्राइबर में याम खलगे सेम तसक अमरजीत इसै आइना सौरदी नोय खरा नुंसिबिरिबा आइ गिसि लाइफसिदा लैसे आइ गिसै तारदे नोय लोय काइदना चेंथोकिदबो माले अदुना आइ सैदि सरोइगे आइ सके तम्मकांदा खरा लेरकांदा सके आइ पाखले नोय म्याम चेंथोकिद्राना पांथोय बगै सिंग चाव बगा सिरदोरा नोंगैना काप्रे आई हाइदोरोइगे येंगाकांदा खंगमिनारसिको याम नोंगिंगबा कमेंट अमा लाए हाय हेलो चिंगदा एसटीबी फंगदे ओ अदु ओरगदी वारी मरिंग अना दुमाइन लाइको यूजर नेम से सुमाइन तौ अदुम यूट्यूब ता हयेंग मथंग यारगदी हयेंग से अपलोड तौरपदी यायबको अदो आई डायरेक्ट हाइबदी ngamjade टीवी दबदी दुम येंग फंगगनिबा अदुना यूट्यूब तरी आई हयेंग मक्ति हाइरोय हयेंग मथंगदी सोइदबि धापकन जे शॉर्ट मूवी गुम्बा दो हापिरो लेक्सिलें बि होय हौजिकसु अमको अजिकन सेमिए कैमीगे एडवर्टाइज ओइ कै तौबा शॉर्ट मीना सानाबा कॉमेडी वीडियो मटेक अमा ngasi हापकदब माले सिसे वारेदा नेट ngaibो नेट याबा ngaibदा मकंगों फरक नेट साम नुंगाइगंदबा मालेको राधा उरिपो हेलो तराम नौचरी वारुई मरिंग करी लमनकना फिल्म दे हीरो सीदबगुम पांथे बैसिंग चावबा सीबा यादे येंगागा खंगमिनारसे होय अखोइगी कैमी सिगी ओइनदी कैमीसु इसिंग चावबसु पांथोइबसु हेरो ngaktani तोंदोनबा नोंग थोंबम चे नुंगाइरिब्रा होय नुंगाइजरिए अदोमदी नुंगाइरिब्रा मीना नुंगाइरिब्रा हंगागा नुंगाइते हाइबसे फत्तेये अदो नुंगाइरि दुम हाइ तामने सुमाइ मयामगी सेवा तौरगा खोइ लैरि अदुबु लेबाकसिना वाना तारिबनिना याम हेना हानादो नुंगाइ हाइबदुदी अदुमदि हाइजररोइगे कैमी हिंगत हल्लो न हाइरे असोमदसु कैमीगी कैनोमा कन्ना सेमी अखोइसे एडवर्टाइज हाइदुरा मतेक अमा शॉर्ट वीडियो अमा मीना सानबा अदुदुगिसु कन्ना सेमी बने अदो हाइ ngasi दे सिजे अपलोड अदुम तौरकदबा माले लोइसलेबको याम नुंगाइदो माले नोकनिंग बने बसिजे अदुगा अखोइजे मतेक खरा कनो तौगेना प्लान दी तौरी नमगेना शॉर्ट वीडियो से मीना सानबसे हॉरर दस ममांग खरा हापख्रेदना अदुमाइना मतेक खरा नमगेना दी प्लान तौजरे कोइसे थैंक यू याइफबा चेरोसी खंगबो दयुम पानखिबदो हदयुम पांगिबा चेरोसी हाइसे करंबो ओइदिनो खंगजे चे ngairamaगे शॉर्ट मूवी दो होय लेसिलें बि ngairamo
ꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯗꯕ ꯈꯔ ꯑꯗꯨꯝ ꯄꯨꯔ ꯂꯥꯛꯀꯦ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯕ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯅꯝꯒꯦꯅꯁꯨ ꯄ꯭ꯂꯥꯟꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯑꯩꯈꯣꯏꯁꯦ ꯄ꯭ꯂꯥꯟꯁꯦ ꯇꯧꯔꯒ ꯍꯧꯖꯤꯛꯁꯦ ꯈꯔ ꯉꯝꯗ꯭ꯔꯤ ꯃꯔꯨ ꯑꯣꯏꯅ ꯁ꯭ꯇꯥꯐꯁꯦ ꯃꯁꯤꯡ ꯋꯥꯠꯄꯒꯤꯀꯣ ꯑꯗꯨꯕꯨ ꯁꯣꯏꯗꯅꯗꯤ ꯑꯩꯈꯣꯏ ꯅꯝꯃꯛꯈꯤꯅꯤ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯋꯥꯔꯤ ꯂꯣꯏꯁꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯟꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤꯗꯅ ꯑꯩꯈoi ꯆꯦꯅꯦꯜꯗ ꯍꯥꯞꯈꯤꯕ ꯑꯗꯨꯏ ꯃꯊꯛꯇ ꯑꯅꯧꯕ ꯑꯉꯥꯡꯒꯤ ꯁꯦꯂꯦꯕꯁꯇ ꯇꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦ ꯀꯩꯃꯤ ꯏꯄꯤꯁꯣꯗꯇꯣ ꯈꯔ ꯁꯥꯡꯅ ꯍꯥꯞꯄꯤꯔꯛꯑꯣ ꯑꯕꯦ ꯍꯣꯏ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯥꯡꯅꯕꯗꯤ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯕꯦꯁ ꯂꯦꯚꯦꯜ ꯑꯩꯈꯣꯏꯅ ꯉꯝꯕꯒꯤ ꯆꯥꯡꯗꯗꯤ ꯑꯗꯨꯝ ꯍꯥꯞꯄꯅꯦ ꯍꯥꯟꯅ ꯈꯤꯇꯪ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ 7 ꯃꯤꯅꯠꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯞꯄꯝꯕꯗꯒꯤ ꯁꯨꯝ ꯁꯥꯡꯉꯛꯑꯦ 10 ꯌꯧꯔꯦ 15 ꯌꯧꯔꯦ ꯑꯩꯈꯣꯏ ꯉꯔꯥꯡꯒꯤ ꯏꯄꯤꯁꯣꯗ ꯅꯍꯥꯟ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯑꯗꯨꯃꯥꯏꯅ ꯏꯄꯤꯁꯣꯗ ꯑꯃ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯗꯗꯤ 20 ꯃꯤꯅꯠꯁ ꯌꯧꯈꯤꯗꯕ ꯃꯥꯜꯂꯦ ꯇꯤꯚꯤꯗꯗꯤ ꯌꯧꯕ ꯉꯝꯕꯅꯦꯕ ꯌꯧꯋꯦꯕ ꯇꯤꯚꯤꯗꯗꯤ 20 ꯃꯤꯅꯠꯁ ꯑꯗꯨꯝ ꯐꯪꯕꯅꯦ ꯑꯗꯨꯒ ꯏꯄꯤꯁꯣꯗ 9 ꯍꯥꯞꯈꯤꯕꯗꯣ ꯂꯦꯡ ꯈꯔꯗꯤ ꯁꯥꯡꯕꯅꯦꯕ ꯑꯗꯨꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯔꯀꯥꯟꯗ ꯁꯥꯡꯒꯠꯅꯕ ꯍꯣꯠꯅꯔꯛꯀꯦ ꯂꯥꯏꯖ ꯂꯦꯡꯕꯤ ꯁꯥꯕꯗꯣ ꯑꯗꯨꯗꯣ ꯔꯣꯖꯤ ꯈꯪꯉꯦ ꯃꯥꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯝꯃꯦ ꯑꯗꯨꯝ ꯑꯩꯒ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯝꯃꯦ ꯑꯗꯣ ꯃꯥꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯄꯥꯜꯂꯝꯈꯤꯔꯣꯏꯌꯦ ꯍꯟꯗꯛ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯄꯥꯜꯂꯝꯈꯤꯔꯣꯏꯗ ꯆꯦꯅ ꯊꯋꯥꯏ ꯁꯥꯕꯗꯣ ꯌꯥꯝ ꯃꯥꯟꯈꯤꯕꯅꯦ ꯈꯪꯗꯦꯗ ꯂꯩꯆꯤꯜꯂꯦꯝꯕꯤ ꯅꯣꯏꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦ ꯅꯨꯡꯁꯤꯕ ꯃꯤꯅ ꯇꯧꯔꯛꯑꯗꯤ ꯑꯗꯨꯝ ꯏꯄꯛꯇ ꯄꯛꯄꯅꯦ ꯏꯃꯥꯟꯗ ꯃꯥꯟꯕꯅꯦ ꯅꯨꯡꯁꯤꯗꯕ ꯃꯤꯅ ꯇꯧꯔꯛꯑꯗꯤ ꯀꯩꯁꯨ ꯐꯖꯗꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦ ꯕꯤꯃꯣꯜ ꯂꯣꯏꯇꯣꯡꯕꯝ ꯍꯥꯏ ꯆꯅꯨꯅ ꯊꯝꯕꯤꯔꯛꯑꯦ ꯍꯜꯂꯣ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯂꯥꯏꯚꯁꯤ ꯌꯦꯡꯅꯤꯡꯕꯅ ꯑꯩꯍꯥꯛꯁꯦ ꯑꯉꯥꯎꯕꯒꯨꯝ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯉꯥꯎꯕꯗꯤ ꯅꯠꯇꯦ ꯀꯅꯥꯗꯕꯨ ꯋꯥꯀꯠꯀꯅꯤ ꯀꯅꯥꯗꯕꯨ ꯍꯥꯏꯔꯨꯒꯅꯤ ꯃꯩꯆꯥꯛ ꯑꯁꯤꯒꯤ ꯑꯋꯥꯕ ꯑꯩꯗꯤ ꯀꯩꯅꯣꯒꯃ ꯍꯥꯏꯕꯗꯤ ꯉꯥꯛꯇꯪꯁꯤꯗ ꯀꯃꯦꯟꯅꯦꯒ ꯈꯟꯗ꯭ꯔꯦ ꯌꯥꯝ ꯐꯖꯕ ꯀꯩꯅꯣ ꯃꯇꯦꯛ ꯑꯃ ꯁꯩꯔꯦꯡ ꯃꯇꯦꯛꯀꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯄꯅꯦꯅ ꯈꯜꯂꯦ ꯌꯥꯝ ꯈꯪꯗꯦ ꯁꯥꯍꯤꯇ꯭ꯌ ꯌꯥꯝ ꯋꯥꯡꯅ ꯊꯝꯕꯤꯔꯛꯑꯦ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛꯅ ꯑꯗꯨꯝ ꯂꯥꯏꯚꯁꯦ ꯉꯥꯏꯕꯤꯌꯣ ꯑꯗꯨꯝ ꯇꯣꯏꯅ ꯊꯥꯖꯔꯛꯀꯦ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛꯁꯦ ꯑꯩꯈꯣꯏ ꯑꯩ ꯑꯗꯨꯝ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯆꯪꯉꯛꯄꯅꯦ ꯃꯃꯥꯡꯒꯤꯗꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯃꯃꯥꯡꯒꯤ ꯇ꯭ꯌꯨꯁꯗꯦꯗꯗꯤ ꯈꯔ ꯐꯔꯛ ꯇꯥꯈ꯭ꯔꯦ ꯆꯅꯨ ꯅꯪ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯌꯨ ꯀꯩꯅꯣ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯁꯦ ꯆꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯂꯇꯥ ꯍꯣꯏ ꯆꯥꯛ ꯆꯥꯔꯛꯑꯦ ꯑꯩ ꯆꯥꯛ ꯆꯥꯔꯀꯥꯟꯗ ꯄꯨꯡ ꯁꯤ ꯑꯣꯐꯤꯁꯇꯅꯦ 10 ꯅꯪꯅꯕ ꯂꯥꯛꯏꯅꯦꯕ ꯄꯨꯡ 10 ꯅꯪꯅꯕ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯄꯨꯡ 6ꯇ ꯍꯟꯗꯣꯏꯅꯦꯕ ꯆꯥꯛ ꯆꯥꯔꯀꯥꯟꯗ ꯂꯥꯛꯑꯦ ꯅꯣꯏꯗꯤ ꯆꯥꯔꯕ꯭ꯔꯣ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯍꯣꯔꯔꯒꯤꯗ ꯊꯥꯒꯠꯂꯛꯑꯣ ꯍꯣꯔꯔꯒꯤꯁꯦ ꯑꯩꯈꯣꯏ ꯃꯈꯥ ꯅꯝꯊꯗ꯭ꯔꯤꯕꯀꯣ ꯅꯝꯅꯕ ꯄ꯭ꯂꯥꯟꯗꯤ ꯇꯧꯖꯔꯤ ꯈꯝꯕ ꯊꯣꯏꯕꯤꯁꯨ ꯑꯃꯨꯛꯇ ꯍꯥꯞꯄꯤꯔꯛꯑꯣ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯀꯩꯃꯤꯁꯦ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯍꯥꯞꯄꯛꯑꯒꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯃꯤ ꯁꯤꯖꯟ 6 ꯀꯅꯥ ꯁꯦꯝꯃꯤꯗꯅꯀꯣ ꯁꯤꯖꯟ ꯂꯣꯏꯔ ꯃꯇꯨꯡꯗ ꯈꯝꯕ ꯈꯝꯅꯨꯁꯨ ꯍꯥꯞꯄꯛꯀꯅꯤ ꯑꯗꯨꯒ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯋꯥꯔꯤꯁꯦ ꯅꯣꯏ ꯑꯗꯨꯝ ꯈꯔꯗꯤ ꯈꯪꯉꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯑꯋꯥ ꯂꯥꯟꯒꯤ ꯆꯍꯤ 9 ꯈꯨꯟꯇꯥꯛꯄꯒꯤ ꯋꯥꯔꯤꯁꯦ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕꯀோ ꯑꯗꯨꯗ ꯌꯥꯝꯅ ꯔꯣꯜ ꯆꯥꯎꯅ ꯂꯧꯔꯝꯃꯤꯗꯅ ꯍꯦꯔꯥꯆꯟꯗ꯭ꯔꯅ ꯃꯥꯒꯤ ꯋꯥꯔꯤ ꯑꯃꯅꯦꯕ ꯄꯨꯔꯛꯀꯗꯣꯏꯁꯦ ꯃꯥꯁꯨ ꯅꯤꯡꯊꯧꯒꯤ ꯏ ꯑꯃꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯃꯔꯩꯕꯥꯛ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯦ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯋꯥꯔꯤꯁꯨ ꯄꯨꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯈꯝꯕ ꯈꯝꯅꯨꯁꯨ ꯍꯥꯞꯄꯛꯀꯗꯣꯏꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯑꯩꯈꯣꯏꯒꯤ ꯍꯣꯔꯔ ꯑꯣꯏ ꯊ꯭ꯔꯤꯂꯔ ꯑꯣꯏ ꯇꯧꯕ ꯋꯥꯔꯤ ꯑꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏ ꯇꯤꯟꯒꯁꯨ ꯍꯥꯏꯐꯦꯠ ꯃꯔꯤ ꯂꯩꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯋꯥꯔꯤ ꯑꯃ ꯄ꯭ꯂꯥꯟ ꯇꯧꯖꯔꯤ ꯂꯥꯏꯔꯦꯟ ꯀꯩꯀꯥ ꯑꯗꯩꯗꯤ ꯃꯥꯏꯕꯤꯒ ꯌꯥꯎꯕ ꯈꯔ ꯑꯗꯨꯝ ꯌꯦꯡꯕꯗ ꯈꯔ ꯀꯤꯁꯨ ꯀꯤꯒꯗꯕ ꯑꯗꯨꯒ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯑꯩꯈꯣꯏ ꯁꯀ꯭ꯔꯤꯞ ꯂꯣꯏꯅ ꯂꯩꯔꯦ ꯑꯗꯨꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯆꯦ ꯅꯨꯡꯁꯤꯕꯤ ꯆꯦꯒꯤ ꯂꯥꯏꯐ ꯑꯗꯨꯝ ꯑꯩꯗꯤ ꯌꯦꯡꯉꯦ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯆꯦꯁꯦ ꯅꯨꯡꯁꯤꯕꯅ ꯊꯦꯡꯀ꯭ꯌꯨ ꯅꯣꯏ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯕꯗꯨꯅ ꯑꯩ ꯑꯗꯨꯝ
ꯂꯥꯏꯚ ꯊꯥꯕꯗꯁꯨ ꯍꯦꯟꯅ ꯕꯤꯠ ꯂꯩ ꯑꯗꯨꯒ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯝꯃꯦ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕ ꯇꯟꯖꯥ ꯆꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯤꯀꯣ ꯑꯗꯨꯗꯨꯒꯤꯁꯨ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯛꯀꯅꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯄ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯃꯔꯝꯗ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯄ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯗꯨꯅ ꯁꯪꯗꯤ ꯁꯪꯗꯕꯒꯤ ꯌꯥꯔꯒꯗꯤ ꯇꯣꯏꯅ ꯂꯥꯏꯚꯁꯦ ꯊꯥꯅꯤꯡꯕꯅꯦꯕ ꯍꯟꯗꯛꯇꯤ ꯑꯗꯨꯝ ꯃꯇꯝ ꯀꯥꯏꯗꯤ ꯀꯥꯏꯊꯣꯔꯛꯑꯕꯅꯦ ꯑꯩꯈꯣꯏ ꯇ꯭ꯌꯨꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒꯁꯦ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯆꯦ ꯋꯥꯔꯤ ꯑꯗꯨꯝ ꯄꯥꯔꯛꯑꯣ ꯆꯦ ꯋꯥꯔꯤ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯣꯏ ꯂꯩꯁꯤꯂꯦꯝꯕꯤ ꯄꯥꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯍꯥꯏ ꯁꯤꯁꯇꯔ ꯑꯅ ꯊꯝꯕꯤꯔꯛꯏ ꯃꯅꯤꯔꯥꯁ ꯌꯨꯝꯅꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯦꯌꯥꯔꯇꯦꯜꯁꯦ ꯅꯦꯠ ꯌꯥꯗ꯭ꯔꯦꯅ BSNLꯗ ꯇꯧꯔꯨꯔꯦ ꯑꯗꯨꯒꯗꯤ ꯅꯦꯠ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯂꯥꯏꯚ ꯆꯪꯕ ꯉꯝꯗ꯭ꯔꯤꯁꯦ ꯃꯀꯛꯃꯌꯨꯝ ꯐꯔꯛꯄꯤꯁꯦ ꯅꯦꯠꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯂꯥꯏꯚ ꯊꯥꯕ ꯈꯨꯗꯤꯡꯒꯤ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯂꯇꯥ ꯊꯦꯡꯛ ꯌꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯣ ꯀꯩꯒꯤꯗꯨꯅ ꯆꯦꯜꯂꯒ ꯂꯝꯍꯨꯏ ꯑꯃꯨꯛ ꯃꯥꯌꯣꯛꯅꯩ ꯑꯩꯗꯤ BSNL ꯄꯥꯏꯔꯕꯅ ꯃꯀꯛꯃꯌꯨꯝ ꯐꯔꯛꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯝꯅ ꯅꯦꯠꯁꯦ ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯆꯦꯗꯪ ꯂꯥꯏꯚ ꯇꯧꯔꯤꯁꯦ ꯆꯦ ꯁꯜꯌꯥ ꯉꯁꯤꯁꯦ ꯈꯔ ꯐꯔꯛ ꯇꯥꯅꯔꯦ ꯆꯦ ꯂꯤꯁꯥꯗꯨꯁꯨ ꯃꯥ ꯌꯧꯔꯛꯇ꯭ꯔꯤꯕꯀꯣ ꯉꯁꯤꯗꯤ ꯃꯥ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯂꯩꯕꯗꯒꯤ ꯑꯩ ꯏꯇꯣꯝꯗ ꯉꯥꯏꯔꯦ ꯑꯗꯨꯒ ꯗꯥꯔꯣꯖꯦꯁꯨ ꯑꯩꯈꯣꯏ ꯅꯍꯥꯟ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯀꯩꯃꯤꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯀꯧꯋꯦ ꯀꯣꯃꯦꯗꯤ ꯃꯇꯦꯛ ꯑꯃ ꯅꯝꯃꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯗꯨꯗꯣ ꯏꯗꯤꯇꯤꯡ ꯄꯥꯏꯔ ꯂꯩꯔꯦꯕ ꯉꯁꯤꯁꯦ ꯅꯪꯗ꯭ꯔꯦ ꯃꯃꯥꯡꯗꯁꯨ ꯇ꯭ꯋꯤꯁꯗꯦꯗꯣ ꯑꯩꯈꯣꯏ ꯊꯕꯛ ꯌꯥꯝꯃꯟꯗꯅ ꯂꯥꯏꯚ ꯊꯥꯍꯧꯗꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛ ꯃꯇꯝꯁꯦ ꯀꯥꯏꯊꯣꯛꯑꯒ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯨꯔꯁꯦꯅ ꯑꯗꯨꯃꯥꯏꯅ ꯊꯥꯔꯛꯏꯅꯦ ꯔꯣꯖꯦꯁ ꯕ꯭ꯂꯣꯛ ꯇꯂꯥꯞ ꯇꯔꯥꯝ ꯅꯣꯛꯆꯔꯤꯀꯣ MK ꯃꯔꯤꯡ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯒꯤ ꯏꯄꯤꯁꯣꯠ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯒꯤ ꯏꯄꯤꯁꯣꯠꯇꯣ ꯂꯣꯏꯈꯤꯗ꯭ꯔꯤ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯨ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯕꯤ ꯇꯠꯇꯅ ꯑꯗꯨꯝ ꯍꯪꯉꯛꯄ ꯋꯥꯔꯤ ꯑꯃ ꯑꯣꯏ ꯑꯩꯈꯣꯏꯁꯦ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯤꯁꯨ ꯂꯣꯏꯗꯕꯗꯣ ꯂꯣꯏꯁꯤꯟꯒꯦꯅ ꯄ꯭ꯂꯥꯟ ꯇꯧꯖꯔꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯇꯤꯚꯤꯗ ꯍꯥꯞꯈꯤꯕ ꯋꯥꯔꯤ ꯂꯣꯏꯍꯧꯗꯕ ꯈꯔ ꯂꯩꯔꯤꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯀꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣই ꯑꯗꯨꯝ ꯄ꯭ꯂꯥꯟ ꯂꯣꯏꯅ ꯇꯧꯔꯒ ꯂꯩꯖꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯇꯝꯗꯤ ꯈꯔ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯔꯅꯤ ꯑꯗꯨꯕꯨ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯤꯁꯨ ꯑꯗꯨꯝ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯑꯛꯕꯔ ꯆꯥꯛ ꯆꯥꯔꯦ ꯍꯥꯏ ꯆꯤꯆꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯔꯣꯖꯦꯁ ꯕ꯭ꯂꯣꯛ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯆꯦ ꯀꯩꯃꯤꯗꯣ ꯈꯔ ꯈꯔ ꯊꯨꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯣꯏ ꯀꯩꯃꯤꯁꯦ ꯍꯌꯦꯡ ꯀꯩꯅꯣꯗ ꯇꯧꯔꯅꯤ ꯍꯌꯦꯡꯁꯦ ISTVꯗ ꯌꯦꯡꯉꯅꯤꯕꯀꯣ ISTVꯗ ꯌꯦꯡꯕ ꯐꯪꯉꯅꯤ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯍꯌꯦꯡꯃꯛ ꯑꯞꯂꯣꯗ ꯇꯧꯒꯗꯕ ꯃꯥꯟꯗꯦ ꯑꯩꯅ ꯈꯟꯕꯗ ꯃꯦꯕꯤꯅꯤꯀꯣ ꯇꯧꯕ ꯌꯥꯏ ꯇꯧꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯌꯦꯡ ꯃꯊꯪꯁꯦ ꯁꯤꯗꯩꯗꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯉꯒꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯟꯅꯗꯤ ꯁꯦꯝꯃꯤ ꯆꯦ ꯅꯨꯡꯁꯤꯕꯤ YROC ꯍꯥꯎ ꯆꯦꯅꯦꯜ 1 ꯋꯤꯛꯇ ꯂꯥꯏꯚ ꯀꯌꯥꯔꯛ ꯊꯥꯒꯦ ꯏꯗꯤꯇꯔ ꯁꯂꯤꯃꯨꯗꯤꯟ ꯑꯅ ꯁꯨꯃꯥꯏꯅ ꯌꯨꯖꯔ ꯅꯦꯝ ꯂꯩꯕ ꯑꯃ ꯍꯪꯕꯤꯔꯛꯏꯀꯣ ꯂꯥꯏꯚꯁꯦ ꯑꯅꯤꯔꯛ ꯑꯗꯨꯝ ꯊꯥꯕꯅꯦ ꯇ꯭ꯋꯤꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒꯁꯦ ꯑꯩꯈꯣꯏ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯑꯗꯨꯝ ꯇꯧꯕꯅꯦ ꯑꯗꯨ ꯃꯃꯥꯡꯒꯤ ꯇ꯭ꯋꯤꯁꯗꯦꯕꯨꯗꯤ ꯂꯥꯏꯚ ꯊꯥꯈꯤꯗꯦꯀꯣ ꯑꯗꯨꯕꯨ ꯑꯗꯨꯝ ꯋꯤꯛ ꯈꯨꯗꯤꯡꯒꯤ 2 days ꯇ꯭ꯋꯤꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒ ꯁꯦꯠꯅꯤꯁꯦ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯑꯗꯨꯝ ꯇꯧꯋꯤ ꯆꯦꯁꯦ ꯎꯅꯕ ꯂꯥꯛꯑꯣ ꯀꯣ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯅꯧꯄꯥꯅꯤ ꯈꯟꯕꯤꯌꯨꯀꯣ ꯂꯥꯟꯅ ꯈꯟꯕꯤꯒꯅꯣ M ꯁꯜꯃꯥꯟ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯣꯏ ꯂꯥꯟꯅ ꯑꯝꯇ ꯈꯟꯗꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕꯁꯤꯡꯁꯦ ꯑꯩ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯅꯣꯏꯅ ꯑꯩ ꯅꯨꯡꯁꯤꯕꯤꯔꯤꯕꯒꯤ ꯃꯇꯤꯛ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯖꯩ ꯅꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯗꯨꯝ ꯇꯧꯕ ꯉꯝꯖꯔꯤꯅꯦ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯂꯥꯟꯅ ꯈꯟꯕ ꯂꯩꯖꯗꯦ ꯆꯦ ꯀꯩꯃꯤ ꯈꯔ ꯁꯥꯡ ꯑꯩ ꯀꯃꯦꯟ ꯄꯥꯈ꯭ꯔꯦ ꯊꯔꯤꯛꯀꯤ ꯈꯣꯟꯖꯦꯜ ꯁꯥꯔꯤꯗꯣ ꯆꯤꯆꯦ ꯃꯥꯜꯂꯦ ꯃꯥꯔꯥ ꯃꯥꯅꯦ ꯑꯩꯅ ꯁꯥꯕꯅꯦ ꯑꯩꯈꯣꯏꯅ ꯆꯤꯆꯦ ꯍꯣꯏꯅ ꯊꯥꯒꯠꯂꯛꯄ ꯐꯤꯂꯝꯁꯤꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯛꯏꯀꯣ ꯔꯣꯖꯦꯁ ꯕ꯭ꯂꯣꯛ ꯊꯦꯡꯛ ꯌꯨ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯂꯛꯀꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯈꯩ ꯁꯞꯄꯣꯔꯠ ꯇꯧꯔꯤꯈꯩ ꯑꯩꯈꯣꯏ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯂꯛꯄ ꯉꯝꯗꯣꯏꯅꯦ ꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯣ
Thank you, Che. ꯁꯤꯒꯨꯝꯅ ꯑꯆꯤꯟꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯇꯧꯅꯕꯒꯤꯗꯃꯛ ꯂꯥꯏꯚ ꯊꯥꯕꯤꯔꯛꯄꯒꯤ ꯑꯩꯈꯣꯏꯁꯨ ꯆꯦꯈꯣꯏꯅ ꯊꯥꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯆꯦ ꯑꯂꯤꯌꯥꯅ ꯊꯝꯕꯤꯔꯛꯑꯦ ꯆꯦ ꯑꯂꯤꯌꯥꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯆꯪꯕꯅꯦ ꯃꯥꯁꯨ ꯀꯃꯦꯟ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯦꯡꯅꯩꯀꯣ ꯑꯂꯤꯌꯥ ꯍꯣꯏ ꯃꯌꯥꯝꯒ ꯂꯥꯏꯚꯁꯦ ꯌꯥꯝ ꯇꯣꯏꯅ ꯑꯗꯨꯝ ꯊꯥꯅꯤꯡꯕꯅꯦ ꯀꯩꯃꯤꯁꯨ ꯑꯃꯨꯛ ꯍꯥꯞꯀꯗꯕ ꯇ꯭ꯋꯤꯁꯗꯦꯗ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕꯗꯣ ꯀꯩꯃꯤ ꯍꯥꯞꯀꯗꯕ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯁꯤꯡ ꯇꯥꯁꯜꯂꯛꯄꯒꯨꯝꯕ ꯇꯤꯚꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯥꯏ ꯆꯤꯟꯖꯜꯂꯛꯄ ꯌꯥꯝ ꯌꯥꯎꯋꯦꯕ ꯉꯁꯤꯕꯨꯗꯤ ꯍꯌꯦꯡ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯍꯥꯞꯀꯗꯕ ꯑꯣꯏꯕꯒꯤ ꯈꯤꯇꯪ ꯌꯥꯝ ꯀꯣꯝꯕ ꯍꯥꯏꯕꯁꯦ ꯗꯥꯏꯔꯦꯛ ꯀꯣꯝꯕꯗꯤ ꯂꯩꯇꯦ ꯑꯗꯣ ꯃꯇꯝꯗꯤ ꯀꯥꯏꯊꯣꯔꯛꯏꯅꯦ ꯂꯥꯏꯚꯀꯤ ꯑꯗꯨꯝ ꯃꯃꯥꯡꯒꯤꯗꯨꯅ ꯀꯥꯏꯊꯣꯛꯄꯁꯨ ꯅꯪ ꯑꯗꯨꯝ ꯅꯪꯍꯧꯗ꯭ꯔꯦ ꯍꯣꯏ ꯑꯗꯨꯝ ꯇꯣꯏꯅ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯑꯒ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯁꯤꯅꯦꯅ ꯄꯥꯝꯖꯩ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯄꯥꯝꯃꯤ ꯑꯗꯨ ꯃꯌꯥꯝꯅ ꯍꯦꯛ ꯇꯧꯔꯛꯄ ꯀꯃꯦꯟꯁꯦ ꯀꯩꯃꯤꯁꯦ ꯈꯔ ꯁꯥꯡꯍꯟꯕꯤꯔꯛꯑꯣ ꯇꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯁꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯍꯦꯟꯅ ꯀꯃꯦꯟ ꯇꯧꯔꯛꯄ ꯑꯣꯏꯅꯗꯤ ꯎꯏ ꯑꯗꯨꯕꯨ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣই ꯁꯥꯡꯅ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯗꯨꯝ ꯇꯣꯏꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯆꯦ ꯀꯩꯃꯤꯁꯦ ꯈꯔ ꯁꯥꯡꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯣ ꯅꯨꯡꯉꯥꯏꯔꯀꯥꯟ ꯂꯣꯏꯁꯤꯟꯈꯤ ꯆꯞ ꯃꯥꯟꯅꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯨ ꯁꯤ ꯀꯃꯦꯟ ꯑꯗꯨꯝ ꯂꯩꯔꯦ ꯍꯣꯏ ꯔꯤꯌꯥꯁ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯛꯁꯟ ꯁꯤꯟ ꯌꯥꯎꯗ꯭ꯔꯒꯗꯤꯀꯣ ꯑꯗꯨꯝ ꯁꯥꯡꯕꯁꯦ ꯉꯝꯃꯦ ꯗꯥꯔꯖꯦꯁꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯗ ꯃꯌꯥꯝ ꯂꯥꯏꯚꯇ ꯑꯗum ꯈꯪꯕꯤꯔꯝꯒꯅꯤ ꯑꯦꯅꯤꯃꯦꯁꯟ ꯑꯣꯏꯕꯅꯤꯅ ꯈꯨꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯦ ꯑꯦꯅꯤꯃꯦꯁꯟ ꯈꯪꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯝꯃꯒꯗꯤ ꯑꯗꯨꯝ ꯀꯃꯥꯏꯅ ꯑꯦꯅꯤꯃꯦꯁꯟꯗ ꯃꯇꯝ ꯀꯌꯥꯃꯨꯛ ꯌꯥꯝ ꯆꯪꯒꯦꯁꯦ ꯈꯪꯉꯝꯒꯅꯤ ꯑꯗꯨꯒ ꯈꯪꯗꯕꯁꯤꯡ ꯌꯥꯎꯔꯒꯁꯨꯀꯣ ꯑꯦꯅꯤꯃꯦꯁꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯠ ꯆꯪꯉꯦ ꯃꯌꯥꯝ ꯍꯥꯏꯐꯦꯠꯇꯪ ꯇꯥꯁꯤꯟꯖꯔꯛꯀꯦ ꯁꯣꯔꯤ ꯃꯌꯥꯝ ꯁꯣꯔꯤ ꯍꯟꯗꯛꯁꯦ ꯁꯦꯠꯑꯞ ꯇꯧꯕꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯌꯥꯗ꯭ꯔꯤ ꯁꯤꯗ ꯌꯦꯡꯉꯣ ꯑꯣꯀꯦ ꯆꯤꯆꯦ ꯀꯩꯃꯤꯁꯦ ꯈꯔ ꯁꯥꯡꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯂꯣꯏꯁꯤꯟꯈꯤꯅ ꯍꯥꯏ ꯍꯣꯏ ꯌꯥꯔꯤꯈꯩ ꯑꯗꯨꯝ ꯊꯨꯅ ꯁꯥꯡꯅ ꯑꯗꯨꯃꯥꯏꯅ ꯍꯥꯞꯅꯕ ꯍꯣꯠꯅꯖꯒꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯦ ꯏꯟꯖꯥꯡꯁꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯐꯖꯩꯌꯦꯅ ꯊꯝꯕꯤꯔꯛꯑꯦ ꯑꯍꯟꯖꯥꯎ ꯅꯥꯎꯔꯦꯝ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯒꯤꯅꯦ ꯅꯝꯕꯔꯁꯦ ꯖꯤꯄꯦ ꯄꯥꯏꯕꯁꯦ ꯀꯩꯅꯣ ꯇꯧ ꯍꯥꯞꯇꯕꯅꯦ ꯑꯗꯨꯝ ꯃꯤ ꯖꯤꯄꯦ ꯅꯝꯕꯔ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄ ꯈꯣꯠꯄ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯗꯨꯃ ꯍꯥꯞꯆꯗꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒ ꯌꯦꯡꯕꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯒ ꯌꯦꯡꯕꯤꯔꯤꯁꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯄꯦꯟꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯂꯩꯖꯕꯅꯦ ꯍꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒ ꯄꯩꯁꯥ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯁꯤꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯝꯃꯤꯕ ꯃꯈꯩꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯒ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯌꯦꯡꯕꯤꯕꯁꯦ ꯑꯁꯤꯗꯒꯤ ꯂꯥꯛꯄ ꯄꯩꯁꯥ ꯈꯔꯁꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯂꯥꯏꯔꯒ ꯂꯥꯛꯆꯕꯅꯦ ꯑꯇꯣꯞꯄꯁꯤꯡꯗꯒꯤ ꯖꯤꯄꯦꯗ ꯀꯩꯗ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯂꯧꯕꯁꯦ ꯂꯧꯖꯗ꯭ꯔꯤ ꯁꯨꯔꯖꯤꯠ ꯂꯣꯏꯇꯣꯡꯕꯝ ꯁꯟꯗ꯭ꯔꯦꯝꯕꯤ ꯃꯈꯥ ꯊꯥꯕꯤꯔꯛꯑꯣꯅ ꯊꯝꯕꯤꯔꯛꯏ ꯁꯟꯗ꯭ꯔꯦꯝꯕꯤꯁꯦ ꯍꯣꯏ ꯌꯥꯔꯤꯕꯈꯩ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗ ꯍꯥꯞꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯂꯣꯏꯁꯟꯗꯕ ꯋꯥꯔꯤ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯣꯏꯁꯟꯅꯕꯗꯤ ꯄ꯭ꯂꯥꯟ ꯇꯧꯔꯤ ꯃꯔꯨꯑꯣꯏꯅ ꯃꯌꯥꯝꯅ ꯍꯥꯏꯔꯛꯏꯁꯦ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯂꯣꯏꯁꯤꯜꯂꯛꯑꯣ ꯁꯟꯗ꯭ꯔꯦꯝꯕꯤ ꯆꯩꯁ꯭ꯔꯥ ꯂꯣꯏꯁꯤꯜꯂꯛꯑꯣ ꯑꯗꯨꯒ ꯂꯧꯗ꯭ꯔꯥꯎꯕꯤ ꯃꯈꯥ ꯄꯨꯊꯣꯔꯛꯑꯣ ꯁꯨꯃꯥꯏꯅ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯃꯈꯥ ꯄꯨꯊꯣꯔꯛꯑꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏ ꯑꯗꯣ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯩꯕꯗ ꯂꯣꯏꯈꯤꯕ ꯌꯥꯎꯔꯦ ꯑꯩꯈꯣꯏꯅ ꯁꯝꯖꯟꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯈꯔꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯁꯟꯗ꯭ꯔꯦꯝꯕꯤ ꯁꯩꯁ꯭ꯔꯥꯕꯨꯗꯤ ꯂꯣꯏꯈꯤꯗ꯭ꯔꯤꯕꯅꯤ ꯍꯣꯏ ꯁꯟꯗ꯭ꯔꯦꯝꯕꯤ ꯁꯩꯁ꯭ꯔꯥꯁꯤꯁꯨ ꯑꯩꯈꯣই ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯀꯦ
PUPU Folk TV yam nungai matam pumbada miyamgi seba tauba ngamba oibiyu ina laining gi oiba wari oiba khara yamna thagat piro hogalaiba mirol singse ina laining bu kaudana bana Rajeshwar Takhelambam na thambirai ko hoi Rajeshwar aikogi pandamsu adumakne nushibidana aduki matik thagat piba kamena masu thambire sigi damaktasu aikogi maikai dabisu thagat pa phongdokchari aduga yariba makai koi sudum ina lining ga mari leina base hapnaba dum hona jarake hapchari maroina mare baging bahira chandra koi jikane sem sajari khongrang thaba hapkhre aduga moirang kanglairol ga mari leina ba khamba khawno hapkhre sumaina puwari ga mari leina ba ipu singi maichau singi ipu moirang lalhat ba moigi matang da wari ipu lukhoi moi sumai koina sema kanda maina hapkhre adugi mathakta TV da hauji ga koina hapise TV da koina hapise keno so hape masih sa kitang district tore kay mi sorry may amang tangay biro ko silent ai marak kitang thachagre myam waro bigano Rajeshwar Takhelambam gi kamendo hoi akhoi dum pandam adugi akhoi pandam so dum magne dum yai ba makai ma akhoi ji TV da imoina pamba pam da baso dumai da ima panthoi bigi mata panthoi bi irat pa adai sanamahi lining chatpa mioi amagi nongmagi thodang ya sigumba krasum semjagre ba ko hena makata na mayam da sigumba maitai moina khangdaba yadraba maru oiba khara dum semjarake sister si kai thank you nungsibi bagini Jason and Mrs. Ragi makha piro hare ko akbar hoi aina jikta reply dum pija ki badune koi hap na ba plan tawjarake sapana se kamena ma uhautre ko ngasidi fazana yawa phangre chiche thabak chatho na haire sapana hoi chathoro matungda mu fazana yauminarasi ko Roses ai se kaino dagine ngarang nahan kai mi video do khara tele aduna khara sangan biro maram ni nungai na yeng ni ngai roshin ki baza chak sari ngai mai mut ki baga chakma na ye 6 na thambire hoi yari ba makai budi akwai dum sangna bo na jarake akwai hana dagi di khara dum sangal ba nungai ba hemandana yeng bauraga loigi bana hekta han boiram basu yai adugi matakta animation oi banina mayamna yengnariba movie video short video natragana mina sanaba play singadi kitangdi mu khenaba lakani animation dadi matam se ki matik change sisina maram oirakanda mayamna apamba leng se asi yobo ngamdaba su dum yawe sisima mayamna ngakpiyo akoi tung koina sum chaukalagadi staff machine hengalappa khotpa sumaina laaga hena sangba ngambasu oijage hojiki oinadi yam pi akoi channel se haudorakpada ngai adugi mathakta animation manipur da yam khangde market se yamna pi aduduna koina staff se khara khatang oibanina yam sangna hapninga ga su siji mangamde adugi damakta sum yamna ngakpiyo PUPU Folk TV logo se mang comment se logo se machu firan gi mayai do ina hafaninge kari kaiba leibage na thambire mase koi kashu kaiba kaidaba dugi di thoina laite adubo koina thamiba logo se
ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯍꯜ ꯑꯃꯅ ꯃꯄꯨꯁꯤꯡꯅ ꯐꯨꯡꯒꯥꯗ ꯑꯗꯨꯃꯥꯏꯅ ꯐꯝꯃꯒ ꯃꯁꯨꯁꯤꯡꯗ ꯋꯥꯔꯤ ꯂꯤꯕꯒꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯒ ꯃꯃꯤꯡ ꯃꯥꯟꯅꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯨꯒꯤ ꯂꯣꯒꯣ ꯑꯣꯏꯅ ꯊꯝꯖꯕꯅꯤ ꯌꯥꯔꯦ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯗꯦ ꯐꯖꯅ ꯍꯥꯏ ꯏꯗꯤꯇꯔ ꯑꯩ ꯅꯠꯇꯦ ꯃꯃꯤꯡ ꯌꯨꯖꯔ ꯅꯦꯝꯁꯦꯀꯣ ꯏꯗꯤꯇꯔ ꯁꯂꯤꯃꯨꯗꯤꯟ ꯑꯅ ꯂꯩ ꯑꯩ ꯍꯦꯛ ꯎꯕꯒ ꯑꯗꯨꯝ ꯄꯥꯔꯛꯑꯦ ꯑꯗꯣ ꯎꯗꯕ ꯌꯥꯎꯋꯦ ꯀꯃꯦꯟꯁꯦ ꯖꯅ ꯆꯠꯈꯤꯗꯅ ꯑꯗꯨꯗꯨꯒꯤꯅꯦ ꯋꯥꯔꯧꯕꯤꯒꯅꯨ ꯀꯩꯃꯤꯒꯤ ꯁꯤꯖꯟ 6 ꯂꯣꯏꯔꯒ ꯑꯃꯨꯛ ꯁꯤꯖꯟ ꯑꯃ ꯂꯥꯛꯈꯤꯒꯗ꯭ꯔꯥ ꯍꯣꯏ ꯁꯤꯖꯟꯁꯦ ꯑꯗꯨꯃꯗꯤ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯂꯥꯛꯈꯤꯒꯗꯕꯗꯤ ꯃꯥꯜꯂꯦ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯀꯩꯃꯤꯁꯦ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯕ ꯋꯥꯁꯦ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯇꯤꯚꯤꯅ ꯍꯤꯡꯉꯤꯕ ꯃꯈꯩ ꯀꯩꯃꯤꯁꯨ ꯑꯗꯨꯝ ꯍꯤꯡꯗꯨꯅꯗꯤ ꯂꯩꯔꯒꯅꯤ ꯃꯇꯝ ꯈꯔ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯔꯒ ꯑꯅꯧꯕ ꯁꯛꯂꯣꯟꯁꯤꯡ ꯂꯧꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯖꯟ ꯀꯌా ꯑꯃ ꯂꯥꯛꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯃꯌꯥꯝꯗ ꯄꯤꯔꯝꯒꯦ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯇꯧꯔꯤ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯃꯤ ꯈꯛꯇ ꯅꯠꯇꯕꯀꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯅꯨꯡꯉꯥꯏꯔꯤꯕ ꯎꯗꯕ ꯀꯨꯏꯔꯦ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯤꯁꯇꯔꯅ ꯂꯩꯔꯤꯁꯦ ꯀꯥꯏꯋꯥꯏꯗꯅꯣ ꯍꯧꯖꯤꯛ ꯀꯩ ꯂꯝꯗꯅꯣ ꯑꯩꯅ ꯂꯩꯔꯤꯁꯦ ꯅꯝꯕꯣꯜꯗꯅꯦ ꯄꯨꯄꯨ ꯇꯤꯚꯤ ꯑꯣꯐꯤꯁꯇꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯦ ꯅꯝꯕꯣꯜꯗ ꯑꯣꯏ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯑꯣꯐꯤꯁ ꯅꯝꯕꯣꯜꯗ ꯂꯩꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗꯒꯤ ꯄꯨꯡ 10 ꯅꯪꯅꯕ ꯁꯤꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 6ꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯑꯋꯥꯔ ꯂꯣꯏꯔꯦ 6 ꯁꯤꯗꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯦ ꯀꯩꯃꯤꯗ ꯍꯪꯉꯁꯦ ꯑꯗꯨꯗꯤ ꯍꯣꯏ ꯀꯩꯃꯤ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯀꯩꯃꯤꯗ ꯑꯣꯏꯅ ꯍꯪꯉꯁꯦ ꯃꯌꯥꯝꯒꯤꯗꯤ ꯒꯤꯐ ꯑꯋꯦ ꯌꯥꯝ ꯇꯧꯅꯩ ꯄꯨꯄꯨꯒꯤꯗꯤ ꯇꯧꯔꯣꯏꯗ꯭ꯔꯥ 6 ꯗꯅꯤꯁ ꯑꯍꯃꯗ ꯑꯩꯈꯣꯏ ꯄꯨꯄꯨꯒꯤꯁꯦ ꯑꯗꯨꯃꯥꯏꯅ ꯗꯥꯏꯔꯦꯛ ꯒꯤꯐ ꯑꯋꯦꯃꯛꯇꯤ ꯅꯠꯇꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛ ꯇꯧꯔꯒ ꯑꯗꯨꯒ ꯏꯟꯇꯔꯇꯦꯟꯃꯦꯟꯗ ꯃꯌꯥꯝꯒꯤꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯒ ꯑꯩꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤꯡ ꯑꯗꯨꯃꯥꯏꯅ ꯎꯠꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯉꯝꯕ ꯃꯌꯥꯝꯗ ꯒꯤꯐ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯕꯒꯤ ꯊꯧꯔꯝ ꯈꯔꯗꯤ ꯑꯗꯨꯝ ꯄꯥꯡꯊꯣꯛꯆꯔꯛꯀꯅꯤ ꯑꯗꯨꯗꯨꯒꯤ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯑꯃ ꯇꯧꯖꯔꯤ ꯑꯗꯨꯐꯥꯎꯇꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯏꯕꯤꯌꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯁꯤꯒꯤ ꯇꯦꯂꯦꯟꯁꯤꯃ ꯂꯩ ꯑꯗꯨ ꯑꯩ ꯁꯤ ꯎꯠꯊꯣꯛꯄ ꯄꯥꯝꯃꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯎꯠꯊꯣꯛꯄꯤꯔꯣ ꯚꯤꯗꯤꯑꯣ ꯅꯝꯃꯀꯥꯟꯗ ꯊꯥꯒꯠꯂꯛꯑꯦꯗꯅ ꯑꯩꯈꯣꯏꯗ ꯊꯥꯕꯤꯔꯛꯑꯦꯗꯅ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯈꯟꯒꯠꯂꯒ ꯁꯔꯨꯛ ꯌꯥꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒ ꯍꯦꯟꯅ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯄꯥꯡꯊꯣꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯎꯠꯄꯤꯔꯛꯄꯁꯤꯡꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯨꯗꯣꯜ ꯄꯣꯠ ꯑꯃꯃꯝ ꯄꯤꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟꯗꯤ ꯑꯗꯨꯝ ꯇꯧꯖꯩ ꯃꯌꯥꯝꯅ ꯑꯗꯨꯐꯥꯎꯇꯪꯗꯤ ꯑꯗꯨꯝ ꯉꯥꯏꯕꯤꯌꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯃꯔꯝꯗꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯃꯦꯝꯕꯔꯁꯤꯡ ꯂꯥꯏ ꯅꯠꯇꯦ ꯑꯗꯨꯅ ꯅꯤꯡꯕ ꯊꯨꯡꯗꯦ ꯍꯥꯏꯗꯅ ꯋꯥꯔꯧꯕꯤꯅꯨ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯀꯌꯥ ꯂꯥꯟꯊꯦꯡꯅꯩꯅꯤꯀꯣ ꯃꯁꯤꯁꯨ ꯃꯤꯌꯥꯝꯅ ꯈꯪꯕꯤꯌꯣꯅ ꯃꯀꯛ ꯃꯌꯨꯝ ꯐꯔꯨꯛꯅ ꯊꯝꯕꯤꯔꯛꯄꯅꯦ ꯀꯃꯦꯟꯁꯦ ꯍꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯔꯒ ꯃꯀꯛ ꯃꯌꯨꯝ ꯐꯔꯨꯛꯅ ꯊꯝꯕꯤꯔꯛꯄ ꯀꯃꯦꯟꯅꯦ ꯍꯥꯏꯅ ꯂꯧꯖꯩ ꯍꯣꯏ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯗꯨꯅꯕꯨ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯅꯤꯡꯃꯟꯕꯒꯤ ꯊꯨꯅ ꯍꯥꯞꯄꯤꯔꯛꯑꯣ ꯄꯥꯝꯖꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯦ ꯁꯥꯡꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯒꯤ ꯌꯦꯡꯅꯤꯡꯕꯒꯤ ꯍꯥꯏꯔꯤꯅꯦ ꯌꯦꯡꯅꯤꯡꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯍꯥꯏꯕꯁꯨ ꯈꯪꯖꯩ ꯃꯀꯛ ꯃꯌꯨꯝ ꯐꯔꯨꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯎꯕꯤ ꯍꯣꯏ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯌꯥꯝꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯅꯤꯃꯦꯁꯟꯅꯤꯅ ꯈꯨꯠꯁꯦ ꯆꯪꯉꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝ ꯍꯦꯟꯅ ꯁꯥꯡꯅ ꯑꯗꯨꯒ ꯇꯣꯏꯅ ꯍꯥꯞꯄꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯖꯒꯦ ꯁꯟꯗꯦ ꯅꯠꯇꯅ ꯑꯩꯈꯣꯏ ꯄꯣꯊꯥꯖꯗꯦ ꯁꯟꯗꯦꯕꯨꯗꯤ ꯑꯣꯐ ꯑꯣꯏ ꯑꯗꯨꯒ ꯑꯇꯩ ꯃꯇꯝꯁꯤꯗꯤ ꯑꯗꯨꯝ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯑꯣꯐꯤꯁꯇ ꯂꯩꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯀꯩꯃꯤ ꯑꯗꯨꯝ ꯁꯦꯝꯕ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯖꯕꯅꯤ ꯆꯤꯆꯦ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯒꯤ ꯋꯥꯔꯤ ꯍꯥꯞꯄꯤꯔꯛꯑꯣ
ꯍꯣꯏ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯐꯖ ꯐꯖꯕ ꯋꯥꯔꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯈꯔ ꯑꯗꯨꯝ ꯁꯠꯀꯠꯂꯒ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯛꯏ ꯑꯗꯨꯕꯨ ꯈꯔ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟꯒꯤ ꯋꯥꯅꯤ ꯂꯩꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯞꯆꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯝ ꯈꯣꯝꯒꯠꯆꯔꯤ ꯑꯗꯨꯅ ꯁꯤꯒꯤ ꯂꯥꯏꯔꯦꯟ ꯄꯥꯈꯪꯒꯤ ꯋꯥꯔꯤꯁꯤꯁꯨ ꯄꯥꯈꯪꯕꯒꯤ ꯋꯥꯔꯤꯁꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ. Thank you for valuable reply. Saves welcome. Can we continue? Kaimigi konjal saba bro lab asida yaubode aduga okay ma keno tawe mamangda ugiba sister duna ngasi se hausi pawgi oina ma khudong chadabam leibagi si office da yoroktre aduduna maram orai tomda thare aduga kaimi saba bro duna khoi ngasi se kaimigi advertise mi na sanaba play ama leiba adudo semaga leire duna ngasi se ngaktang mamangi Tuesday da live thaudabadugi matam se nga kai thoraga mayam ga sumaina wari watai ngak tawbagi aino ne live se thajarapani kaimi se nambada kyam wage nilakanta laishram si animation khangbi bai chilna oiragadi khangamgani dubo khangdribo oiragadi ai hafitang samlakna jage mayam yam hena wai waba chumna mina play sanabagadi tangkhai dum khetnari khutchang base animation oirakpanina aduki matik wai hauzik darojes matomdana su khoi character ga sabase oiba aduga romance akhoi yamna maroi bai editor amne masu romance sina mana help tawraga after effects mai pairaga aduga oja khoi gei sumaina editing tawrakanda khoi staff mari manga sina animation si video se semna bana hotna bada duki matik yamna wai staff yamgragadi masing yamamagadi khara khoida komba se aduba hoziki wona de khoi staff se manga khakta leibanina yamna awaba madi dum khoi mayuk nazari kaimi nambada kaya mai awaba mayuk nagi haibase khara de dum wai haiba wafum si ma thamjage Sister Sonam na ngasaidagi comment paaba leptri aduga viewer ekhoina comment piri adubu uhaudadana paraktabadu saubigano pung ama pungkhai ama leptana nganglibani warau biro makamayung farog senga sidi akhoi awaba myam ama uraga sumaina comment myam tawbiri ai asengbane adum ai comment se ubagadi dum pai comment se uhaudaba adum sakhibasu yawe sisina aina comment paaba nang haudaba yawaga su myam na ngakpiyo Okay, bye-bye. I Chanu, I to A and Tham Be A Salimudin, hoi bye-bye. Mathangi live streaming da muthing narase. I sunga si di live se yam queen at Hazaroi, and the Loisalak Pagitan Zadu Suyok Sala yam queen a live Tabado 6 and nothing charge. PUPU folk Jibina Miam di Sebato Vivase Dokimatic Nungaizei, Matung Tarak Pataso Mukena Miam na Pamna about my Papo Biuna Chitan Senjam na Tambire. Thank you Chitan aduki mati akhoi ba thagat pirakpa nushibirakpa tungba comment ama thambirai hoi mayamna nushibibadagi akhoi sigi changsi su yoba ngamjare matung tarakpadasu mayamna adum nushibiyo hene na mai pakpa miyamgi seba ana yaudana matam kuina tawba ngamba oizaki haiba wafam simasu thamjare ji kai matel charage aise Sabri thong bachar e ngasidi Janet ai ginet chat ki gadore ai su bai hoi ai su live noi salak pagi tan jayo salak labani chesi ngasidi na thank you thayam thagat pi e nu shibi bagi thagat pi bani se thari sa bagi dialogue to taw oche ingasi dia sek magi liya yam wai boko aduduna ai mathang doina ai laptop rake ngasi se wangang bukot pasumai to wasibok ai hane dumaina kanna yam energy laina ngang bado sikitang wai moi noi dum urati khangam gani aduna ai ngasi di sound no mathang doina tawse
ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯔꯝꯗ꯭ꯔꯦ ꯔꯥꯖ ꯑꯁꯦꯝ ꯑꯩ ꯉꯁꯥꯏ ꯀꯩ ꯀꯃꯦꯟ ꯇꯧꯔꯒꯦ ꯎꯖꯍꯧꯗ꯭ꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯍꯧꯖꯤꯛ ꯍꯦꯛ ꯎꯕꯒ ꯑꯗꯨꯝ ꯄꯥꯔꯛꯏꯁꯤꯅꯤ ꯇ꯭ꯋꯤꯁꯗꯦꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯇ꯭ꯋꯤꯁꯗꯦꯗ ꯊꯦꯡꯅꯔꯁꯤ Mathematic was good job Sonam viewers yam fazana deal tawbiyena thambirei thank you username se katang uzabanina aina ming khangre aduga ingodagi senior oiramgadra adumasu aina tasengna khangba ngamjadre kaigumba senior oiramba taharagasu warobiganu ai ming adum username da leibase sise adum panjare ai myam aina uriba makai comment sumaina nushina support tawbirakpa comment tawbirakpa singsidi ai adum reply pijai aina khangba wahang hangbiragasu ai adum khumjabane myamna sumaina nusibibasu ai aduki matik nungaijai ngasigidi kay mathal charagi hangai ko ai sogri charai bai ai kay ni episode 9 yengloge yenguro nilakanta laisham ai lab se minute pana sang na su thare ngasidi ai itom da su oire aduna dialogue nung tawduna yam hena nungaiba entertain tawbaduma di ngasigi lab sina oiramaroi adubu matung dadi ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯗꯥꯏꯂꯣꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯒ ꯇꯧꯕꯗꯨꯅꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯊꯥꯖꯔꯛꯀꯦ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯑꯁꯦ ꯑꯩ ꯉꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤꯁꯇꯔ ꯑꯃꯗꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯃꯤꯌꯥꯝ ꯅꯥꯗ ꯌꯦꯛꯇꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯕꯤꯌꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯁꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯑꯩꯈꯣই matam kuina miyam gi seba tawba ngamba oijage mayamna shu dum nungsibiyu mayamna nungsibiriba makai akhoi aduma mayam gi seba tawba ngamjagadoini mayamna hek nungsiraktaba haibadi akhoi gi content pambiraktaba aduga akhoi tawriba khuding nungsiraktaba yengningaktaba matamduna laagadi akhoi upai leite mayam gi seba tawba haibase mayamna nungsibiriba makai aduma ngamjadoini adudi myam ngasi ai ngasai dari pung 12 minute 58 dagi lab thajarakpane aduduna hojikti lab losalakpagi tanja dusu yoksalakle myam gi comment chithanan thaba yauragasu myam na ngakpiu ai comment khradi dum chitharamgadaba male ko yari makai dai dum unaba paabane adubu ai comment amatang paage sina roibo oirage aduga ai lab losalage ko sise chebut ki wari sembiro animation oina hai hoi akoi ama plan tawjari wari leire sema ani sathina nungaida adum tawbiro o chiche voice se khaktana adum yaida chiche gi voice se khaktana adum yaida ado hena taning bagini dialogue haiduna che hoi ches alia hoi matungda dialogue adum tawrase hoi yamna support tawi bagi damakta so thagachai adudi alia gi comment asina ngasi gi live asigi di aroiba comment ojarage mathangi Tuesday da amuk thengnarasi bye bye ma'am